The new START Treaty, United States amasung Russia gi marakta tawnakiba treaty asi Thursday numita Oikhre Exprire Oikhre. Treaty asi da kari agreement jauriba masigi kanaba karino treaty asina expire oirakpada US President Donald Trump gi wafam Russia gi President Putin gi wafam Trump na China bu nauna semba pamliba agreement ambada saruk yahanbagi ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯁꯨꯡꯈꯩ ꯋꯥꯔꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯈꯥꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ The new START Treaty United States amasung Russiaꯒꯤ ꯃꯔꯛꯇ ꯇꯧꯈꯤꯕ treaty ꯑꯁꯤ Thursday ꯅꯨꯃꯤꯠꯇ ꯂꯣꯏꯈ꯭ꯔꯦ expire ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ treaty ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯦꯝꯈꯤꯕ treaty ꯑꯃꯅꯤ treaty ꯑꯁꯤ 2010ꯗ US President Barack Obama amasung Russiaꯒꯤ ꯃꯇꯝꯗꯨꯒꯤ President Dmitry Medvedev ꯑꯅꯤꯅ ꯇꯧꯈꯤꯕꯅꯤ Dmitry Medvedev asi Vladimir Putinꯒꯤ ꯌꯥꯝ ꯅꯛꯅꯕ ally ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯔꯁꯤꯌꯥꯗ 2008ꯗꯒꯤ ꯇꯨꯌꯦꯜꯞ ꯐꯥꯎꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ START Strategic Arm Reduction Treaty asi ꯆꯍꯤ 10ꯒꯤ treaty ꯑꯃꯅꯤ ꯑꯃꯁꯨꯡ treaty asi 2011ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤ New START ꯍꯥꯏꯔꯤꯕ treaty asi ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ treaty ꯑꯃꯗꯒꯤ ꯃꯈꯥ ꯁꯝꯊꯔꯛꯄꯅꯤ START 1 ꯍꯥꯏꯔꯤꯕ treaty asi 1991ꯗ US ꯑꯃꯁꯨꯡ Soviet Union ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ Cold War ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯇꯧꯈꯤꯕ treaty ꯑꯃꯅꯤ ꯃꯁꯤꯅ START 1ꯗ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯌꯥꯅꯕ ꯑꯗꯨꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ strategic war head ꯃꯁꯤꯡ ꯍꯟꯊꯍꯟꯕꯅꯤ ꯍꯥꯏꯔꯤꯕ START 1 asi 2009 ꯐꯥꯎꯕ ꯆꯠꯅꯈꯤꯕ treaty ꯑꯃꯅꯤ START 2 ꯍꯥꯏꯔꯤꯕ treaty ꯑꯁꯤꯁꯨ 1993ꯗ ꯁꯥꯏꯟ ꯇꯧꯈꯤꯕ treaty ꯑꯃꯅꯤ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ strategic nuclear warheadsꯀꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ intercontinental ballistic missileꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯑꯁꯤꯗ ꯑꯦꯝ ꯇꯧꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ treaty ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ ꯔꯁꯤꯌꯥꯅ treaty ꯑꯁꯤꯗꯒꯤ 2002ꯗ withdraw ꯇꯧꯔꯛꯈꯤ 2003ꯗꯒꯤ 2011 ꯐꯥꯎꯕ The Strategic Reduction Treaty short 하이나 ꯈꯪꯅꯕ treaty ꯑꯁꯤꯁꯨ ꯆꯠꯅꯈꯤ ꯃꯁꯤꯅ ꯅꯥꯀꯟ ꯑꯅꯤꯗ deploy ꯇꯧꯔꯤꯕ strategic warheadsing ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯑꯗꯨꯒ ꯃꯁꯤ ꯅꯥꯀꯟ ꯑꯅꯤꯅ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ START 1ꯒꯤ ꯃꯦꯀꯥꯅꯤꯖꯝꯗ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯆꯦꯛ ꯇꯧꯅꯕꯒꯤ ꯑꯌꯥꯕꯁꯨ ꯂꯩ ꯍꯥꯏꯔꯤꯕ treaty ꯑꯁꯤ 2011ꯗ New START ꯍꯥꯏꯔꯤꯕ treaty ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯈꯤ New START asi amuk 2021da Joe Bidenna office pairingida habati mana president oringi matamda chahi manga amaga sangdokhi hariba treaty sida panbagi matungina hariba treaty asi only one time khatamak extend tawba yai hanasu lari treaty asina nakan anina strategic nuclear weapons singasi political gi military gi amasung industrial gi maru oiba leiba amagi maru oiba mafam singda hit tawnabagi damak deploy tawriba singasi hanthahanba amasung limit tawba haina yanakhi hairiba agreement asida maru Moscow amasung Washington na yanakhiba yapna maru oiba point ahumna inginasi point number 1 na nakal animagna nuclear war ahead lisingamaga changwa yankhaidagi henna amasung long range missile amasung bomber 700 dagi hena deploy tawa yadaba haina yauri point number 2 dana intercontinental ballistic missiles masing 800 dagi hena deploy tawdaba point number 3 dana laibak animaki nuclear site singda atopa laibaki amagi inspector 18 phawba thaduna check tawhanba yabagi ayabasi madu yauri haibadi america gi nuclear site singda Russia dagi inspector sing thaduna check tawhanba aduga Russia gi nuclear site sing dasu America gi inspector sing thaduna makhagi nuclear plant asi pangtholiba pangthotriba haibadu check tawba haibagi ayabasu yauri tabu hariba inspection asi chalamdaida laibak amana amada warning masa amati piramgadabani haina su yauri hariba laibak amada inspection thabagi thong asi March 2020 dagi makatan sathagi asi sathagi tabagi maramdi COVID-19 pandemic na maram oirigani masigi matung 2022 da Russia na Ukraine na landakhi amasung sahi mari makatana satharakli masigi matung 2000
23 Russia की President Putin na New Start Treaty asida participate tawroi haina phongdorki Putin na sumna tawbagi maramdi Washington na habadi USA na Ukraine ga Russia ga sunariba war asida Ukraine gi mating pangi habagi maranda participate tawroi haina phongdorki Masina haning libasi Russia na inspection tawba amasung data sharing tawba asida gi lab lagani adubu Russia Treaty asigi manung di chali haina phongdokni mani Putin gi sigumba thawng asina nakal animang na pangtholamba inspection gi thawng sing adu losinki adu moinamak nakal animang na treaty asida yanakhiba agreement sing adu badi violate tawdana lali di makatan hose amuk treaty asi kari gi tamak mathau taribano habdi khamanasi US amasung Russia asi world asida prithvi asida nuclear power kwaitagi yamna leiba country anini Lebak ani signa punsil laga world asigi 90% nuclear warhead single. The Center for Arms Control and Non-Proliferation CNP na phongdo pagi matungina chaurangna Moscow da habidi Russia gi oina nuclear warheads lising manga ga chamdi yakhai mapal lei amasung masigi manungda lising amaga chadukna active oina deploy tawre. Aduga US gi oina nuclear warheads asi lising mangaga chawang khai lei masigi manungda lising ahunga chanipana active nuclear warheads ni adubu 1960s ta thokiba Cold War asida US ki oina nuclear warhead asi active amasung inactive punsilaga 31000 hena leirami aduna treaty asina maram oiraga yamlaba US amasung Russia gi nuclear warhead masing khandarhalali Houzik among Trump na treaty asina expire orakpa amasung treaty asiki matangda kari phongdoli habari ngasi Donald Trump gi oinadi nuclear weapons sing asibu thingnabagi damak anoba agreement ama sign tamnabagi ikholangba ama phongdoli January thada The New York Times da piba interview amada mahana phongdokhibada karigumba new start haiba treaty asina expire tawkhiba tarabasu masidagi hena phaba agreement ama amuk semgani haina phongdoli makatana mauna phongdokhibada hairiba nauna semgudoriba sign tonogdriba agreement asida sainabu su yahonini haina mauna phongdokhi August 2025 ta Trump na South Korea President Lee Jae-myung unadringai mamangda Trump na phongdokhibada denuclearization asi hauzik yamna maru OIBA aim ama oirakli Russia na sumasi yamna pangthokpada yaningani aduga China sumasi tawsi habda yarkar hena ju thajaba lei hana ma phondokhi hosik amu Moscow na treaty asigi matangda kari phondoli habdi minisi Russia gi Security Council gi deputy chairman Medvedev na phondokhi basi karigomba new start treaty asi expire oiba taragati masina 1970s ki matungda ihan hanba oina Russia gi oina nuclear program asi Pakistan sandorakani hain phondokhi Russia gi President Putin na September da phongdokhiba wafam maslari leibak anina war head limit asi formendil amata tawdana sahi amarom tawsi hain phongdokhi adumoinamak Trump ki administrative official OIBA response amata pirpa leitri